Darkar leirabadi MLA pham konduna leiroi miyamgi apamba khangna thabak tawgani haina Kanglup anigi irangna maram oiduna awa ana taraba kayagi mateng pangnaba khoizumanda lakhibada oinam kendragi MLA Nalini na phongdokre magna makhatana oinam kendrada oinam amadi leimaramda hangliba relief camp ani award apa matamatamgi oina yengsille NPP oinasu party gi level angamba thakta kanna honaduna hayeng lakani hairiba Union Home Minister dasu memorandum pisinaba honare loinana Manipur leiriba MLA amata tumina leite miyamgi apamba matung inna Manipur kaidana ba kanna honare MLA pham konduna leiraga Manipur kaigadaba oirabadi MLA oidrabasu yai miyamgi ihul khangna thabak tawgane irang maramasida rajniti gi akhuba mityeng yengnaduna aikhoi leibagi matam nate haike oiro amabu oiro hak MLA gi level da aina hek to bangam baghaidi ai tawjari jiksi lebak se tangdu leita draba yamna sarangna raba aduga ima isa ichil inau mayamna kari haini ngasi kari thokani hayeng kari thokani haiba sigi yam langtakna raba matam amani masai sida mayamna lebiriba praja section kharana mayamna MLA gi pham thado u haiba Laubirakpa, Hibirakpa, Mayamalay, Adubo, MLA gi pham thadoaga, lebak sigi solution si, Porakpani, Porakpada Mating, Oigani, Porakani, Haibadi, Hairabadi, I have ready the leisure.